ꯑꯩ ꯈꯥꯛꯇ ꯑꯃꯨꯛꯇ ꯁꯨꯖꯤꯟꯖꯍꯜꯂꯦ꯫ ꯏꯆꯤꯟ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡ, ꯁꯅꯥꯊꯣꯏꯕꯤ ꯑꯉꯝꯅ ꯃꯌꯥꯝꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ, ꯃꯌꯥꯝ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝ ꯉꯁꯤꯁꯨ ꯑꯩ ꯑꯅꯧꯕ ꯃꯨꯛꯕꯥꯡ ꯄꯨꯗꯨꯅ ꯂꯥꯛꯂꯦ꯫ ꯀꯔꯤ ꯃꯨꯛꯕꯥꯡꯅꯣ ꯍꯥꯏꯕꯗꯣ ꯉꯁꯤꯒꯤꯁꯤꯗꯤ ꯑꯩꯅ ꯌꯥꯝꯅ ꯄꯥꯝꯖꯕ ꯁꯤꯗ ꯍꯦꯛꯇ ꯍꯧꯖꯔꯒꯦ꯫ ꯄꯀꯧꯔꯥ ꯊꯣꯡꯕ ꯁꯤꯗꯅ ꯂꯩꯔꯦ꯫ ꯍꯋꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯣꯔꯣꯟ ꯍꯋꯥꯏꯗꯨꯅꯦꯕꯀꯣ꯫ ꯑꯗꯨꯗꯒꯤ ꯉꯁꯤꯗꯤ ꯑꯩ ꯌꯥꯝꯅ ꯂꯧꯖꯔꯛꯆꯔꯦ꯫ ꯈꯥꯃꯦꯟ ꯑꯁꯤꯟꯕꯤ, ꯃꯣꯔꯣꯛꯅꯦ, ꯊꯕꯤꯅꯦ, ꯆꯅꯥꯒ ꯀꯣꯕꯤꯒ ꯉꯧꯕ ꯀꯣꯕꯤ ꯂꯩꯁꯥꯕꯤ ꯕꯣꯔꯥ, ꯊꯕꯤ, ꯑꯁꯤꯅꯤ ꯃꯌꯥꯝꯗꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯕꯤꯕ ꯇꯥꯔꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯗꯨꯝ ꯁꯤꯌꯔ ꯇꯧꯕꯤꯔꯝꯃꯣ꯫ ꯑꯗꯨꯒ ꯆꯥꯕꯁꯨ ꯑꯩ ꯍꯧꯖꯔꯒꯦ꯫ ꯈꯨꯠꯄꯨꯗꯤ ꯍꯥꯝꯖꯅ ꯂꯣꯏꯖꯔꯦ꯫ ꯑꯗꯨꯗꯤ ꯉꯁꯤꯁꯦ ꯆꯥꯛ ꯍꯥꯟꯅ ꯀꯠꯂꯔꯣꯏ, ꯏꯁꯤꯡ ꯍꯥꯟꯅ ꯊꯛꯆꯔꯒꯦ꯫ ꯉꯁꯤꯁꯦ ꯏꯁꯤꯡ ꯌꯥꯝ ꯈꯧꯔꯥꯡꯉꯦꯕ, ꯑꯔꯨꯝ ꯍꯧꯗꯦ ꯇꯧꯔꯤꯗ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯩꯅꯅꯦ ꯄꯀꯧꯔꯥ ꯊꯣꯡꯕꯁꯦ ꯃꯍꯤꯁꯦ ꯑꯩꯅꯅꯦ ꯌꯥꯝꯅ ꯍꯥꯞꯄ ꯍꯥꯎꯖꯗꯦꯕꯀꯣ꯫ ꯑꯗꯨꯝ ꯄꯇꯛ ꯅꯪꯍꯜꯂꯒꯗꯤ ꯑꯩ ꯄꯥꯝꯖꯩꯌꯦꯕ꯫ ꯑꯗꯨꯅ ꯑꯩ ꯃꯍꯤꯁꯦ ꯌꯥꯝ ꯍꯥꯞꯆꯗ꯭ꯔꯦ꯫ ꯈꯣꯟꯁꯦ ꯌꯥꯗꯦ, ꯑꯩꯒꯤ ꯈꯣꯟꯁꯦ ꯍꯥꯏꯗꯤ ꯑꯗꯨꯝ ꯍꯧꯗꯦ ꯇꯧꯋꯤꯔ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯗꯒꯤ ꯑꯩꯒꯤ ꯂꯥꯏꯅꯥꯁꯦ ꯄꯥꯛ ꯐꯕ ꯉꯝꯗꯦ꯫ ꯁꯤ ꯏꯟꯕ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯦꯀꯣ꯫ ꯑꯍꯥꯟꯕ ꯆꯥꯛꯈꯨꯝꯁꯤ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯗ ꯀꯣꯕꯤ ꯂꯩꯁꯥꯕꯤ ꯕꯣꯔꯥ ꯑꯩꯅꯅꯦ ꯑꯅꯄꯤ ꯑꯃ ꯇꯧꯔꯝꯕꯗꯤ ꯍꯥꯎꯒꯗꯕ, ꯑꯅꯄꯤꯗꯣ ꯇꯧꯍꯧꯗ꯭ꯔꯦ꯫ ꯃꯌꯥꯝ ꯇꯧꯕꯁꯤꯒ ꯃꯣꯔꯣꯛ ꯑꯣꯏꯅ ꯆꯤꯠꯂꯅꯤ ꯉꯁꯤꯗꯤ꯫ ꯑꯁꯤꯗꯤ ꯑꯩ ꯈꯥꯛꯇ ꯑꯃꯨꯛꯇ ꯁꯨꯖꯤꯟꯖꯍꯜꯂꯦ꯫ ꯃꯨꯛꯕꯥꯡ ꯇꯧꯕꯁꯦ ꯏꯊꯟꯗ ꯇꯧꯕꯁꯦ ꯅꯨꯡꯉꯥꯏꯇꯦ, ꯑꯗꯣ ꯎꯄꯥꯏ ꯂꯩꯇꯦ ꯀꯩꯗꯧꯗꯣꯏꯅꯣ꯫ ꯏꯆꯥꯅꯦ ꯇꯨꯝꯃꯤ, ꯑꯃꯅ ꯁꯥꯟꯅꯅꯤ, ꯑꯩꯒ ꯆꯥꯛ ꯆꯥꯃꯤꯟꯅꯁꯦꯁꯨ ꯌꯥꯗꯦ꯫ ꯑꯗꯨꯗꯨꯅ ꯉꯁꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯑꯅꯝꯕ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯨꯛꯕꯥꯡꯁꯦ ꯏꯊꯟꯗ ꯑꯗꯨꯝ ꯇꯧꯖꯩ ꯑꯩꯗꯤ꯫ ꯇꯧꯁꯦ ꯌꯥꯗꯦꯕ꯫ ꯅꯨꯡꯁꯥꯒ ꯁꯥꯕꯒꯤ ꯏꯟꯖꯥꯡꯒꯁꯦ ꯌꯥꯝꯅ ꯂꯧꯖꯔꯛꯇ꯭ꯔꯕꯅꯤ, ꯌꯥꯝꯅ ꯊꯣꯡꯖꯗꯕꯅꯤ, ꯂꯦꯝꯃꯒ ꯄꯥꯝꯃꯨꯏ꯫ ꯁꯛ ꯊꯤꯖꯔꯁꯨ ꯏꯟꯖꯥꯡꯁꯦ ꯏꯟꯁꯥꯡ ꯊꯣꯡꯕ ꯃꯍꯤ ꯂꯩꯔꯤꯗꯤ ꯅꯨꯡꯁꯥ ꯁꯥꯕꯗ ꯏꯁꯤꯡꯒ ꯊꯛꯄꯁꯤꯗ ꯃꯍꯥꯎ ꯑꯃ ꯏꯁꯤꯡꯁꯤꯗ꯫
lupa mambiga kami sendiri nanti toa cara apa kata saja nih ya sampai yang cuma cara lupa mambi jadi cak halu gitu lupa mambi dah lupa Maria nih lagi lupa mambi hanya begini tahu ya ipam itu dia cuma jual lagi bu soalnya kalau kau yang tahu kalau sini hingga jam itu bela betul hau bu asyik hau bu kami sini kan aku sini udah pamit betul orang bolong tak tahu semua dulu jam 2 saat mah hau boleh teh jadi tuh aku mau tahap itu mah main tak sebelumnya bersama dia ngomong ada ngasih sate pesan doa kita tuh ngasih ya lubang ini sama ngai terus lubang ada ikan dia tuh dia hau lah sama nih kan mak tuh nare hau tuh so tade tuh nih nggak pakai nih tuh dia sih lo mah hau lah kan ini dia 지금 무방도 이제 이장 비행이 좀 짜는다고 이제 날씨가 마우데 오늘 부모님 더울려니 이장 비행 막 이만 장품 자하든 산다 너무 싸든 너무 되는 짜이 작세 ông nó mới được mà cha men saksen atau 조금 이제 들으시나요? 이제 싸봅니다. 자, 시장이 한번 동스럽던 신이면 싸보시면 되네. 네. video 지금 딴 데로 신자게 마탕기 video 너무 생나시 그러면 신우 씨가 비비라면 신이 매 like 또 비라면 신이 요비다 그래 하니 누티게 하면 나 와서는 사사 칸 가고 또 신이 비 어디디 이 신자게 마탕기 너무 생나시 신이 하면 bye bye